Prime Review presenting Pay the Ghost. Pay the Ghost hariba movie asina horakpada 1679 gi New York City amada uhali. Hairi Muhammad sida angang ahumna jamna kijaruduna jum amagi makhada lerami. Makhoi leriba jum asi mathakta makhoi gi mama asibu kanaguma miyoi kharana hat to bagi torami. Hairiba tanja asida ikhang khanguduna makhoi gi mama asina kappagi makhol ama tarami. Masina maram oibana makhoi ahumadu Muhammad da jamna kijarami. Sin asi ullaga 1679 gi sin asi losingrami. Hauji akhoi damu present sin da uhulai. Hairiba tanja asida Charlie ko wanga mana tumdu lerami. Adu ikhang khanguduna mahak makeup tholoklami. Madudagi mahakna thongno asida jengthokku matamdadi karigumba amabu mahakna urami. Asina maram oiduna mahakna jamna kijaraduna mahakki mama Christian da ima aina hojek thongno gi mapanda kanagumba amabu ui hairami. Hairiba tanja asida Charlie gi mapa Mike su mahakki office tagi thabak matam loraduna mayumda halaktuna laklami. Madudagi Mike na machanupa Charlie bu mahakki phamung aduda tumanaba torami. Adubu machanupa Charlie na ipa aina hojek thongno gi mapanda kanagumba miyo amabu ui nang namukta jengbiu laibra haina jengu hairami. Machagi wahaidu tabada Mike na machanupagi thongno adu jengthokku matamdadi karimta leiramde. Sinna si change tawraga mathang numipu aikhoida ulei. Hairiba matam asida Charlie na dress kyamu setu lerami. Haibadi numit asi makhoigi Halloween day orami. Haibadi butki numit pu orami. Madudagi Charlie na mahakki mamagi tape aduda picture ama projectuna mamada ima aina jekliba picture asini ngarangi numidangda uribadu hairami. Hairiba numit asigi nungthinda Charlie amadi mahakki mamaga loinana makhoigi friends sing member treat tawnubi laklami. Matam masida Charlie na jum amagi mathakta jamna chawraba akibagi saktam oirba chek ama oirami. Adubu Charlie na mamadi chengamna matamdadi mahakki mamanadi hairibu chek asi uramde. Nakal amarom Mike na mahakki office aduda thabak tawna thenkhirami. Asina maram oibana mayumda halakku matamdadi mahakki nupi Christian amadi machanupa Mike adu Christian mayungi mamangda mapabu ngaidru lerami. Madudagi Mike na machanupa Charlie bu makhoigi Halloween gi numit adugi festival tawribadudha punamagi tawrami. Adubu Mike ki nupi Christian adi puginu haina charami. Adu moinamak Mike amadi Charlie makhoini makhoigi festival Halloween tawmadu laklami. Makhoi ani na Muhammad jawra matungda Charlie na mahakna pairiba camera aduna Muhammad tawriba singadu namdu lerami. Mahakna namliba camera gi screen aduda Muhammad da mahakna ukiba bud adu urami. Hairiba tanja asidadi ngahaki mamangda mahakna thenlakiba jamna chawrba akibiga saktam oiraba uchek adusu Muhammad laklami. Madudagi Charlie na mahakki mapa Mike ta Pay the Ghost hairami. Tanja asidadi mahakki mapana jengthokku matamdadi mahakki machanupadu Muhammad leiramde. Adubu Mike na ngaklebadi mahakki machanupa adubu mahakki makhut adu paidun leiramani. Adubu ikhang khongduna mangkhirami. Madudagi Mike na machanupa adubu Muhammad leiriba miyoi sing adugi manakta koithi thirami. Matam aduna mahakki machanupa adu phangdamana maram oibana Muhammad leiriba police aduna Mike ta nahakki nachanupa adu Muhammad sida sanaribasi loiduna mayumda soiduna chalangani nang naimda chatuna thiu hairami. Police ki wahaidu tabada Mike na mahakki mayumda halaktuna machanupa adu jengmatamdadi machanupa adu leramde masina maram oibana Christian na saurduna mahakki nupada ichanupa Charlie bu mi aduk chillaba Muhammad nangna mangaliba natra haiduna nganglami. Madudagi Mike amadi Christian makhoini na machanupa adu bu Halloween taw Muhammad da amuk thibi laklami. Adubu Muhammad di machanupa adu phanglamde. Makhoi ani na machanupa adu thibi phangtabana maram oibana Mike ki mai maduda police adu laktuna asumna hairami. Nachanupa adu akhoi soina phangnaba thigini haiduna police adu Muhammad di chakhirami. Hairi matam asida Christian adusu mahakki nupa Mike ta jamna saunlami. Amusu Mike na sumna khanjarami. Ichanupa bu aina manganmani haiduna wakhan nuaitaduna lerami. Hairiba numit asigi numidang asida Mike na mahakki mai madug mathakta hiplinga matam aduda mahakki machanupa Charlie ki khonjel adu jum madugi makhara tarami. Asina maram oibana Mike na Charlie ki room da lakpa matamdadi mahakki machanupa adu mamanga leptun lerami. Machanupa adu ubada hararoduna konsilami. Matam adu Charlie na mahakki mapa Mike ta father nangna thongna adu da kanaguma mi ama leibudu ubra haina jengu hairami. Matam adu Mike na thongna adu mapani jengu matamdadi karimta uramde amuksu Charlie na mapada amukka jengu hai matamdadi thongna adu jengthokku matamdadi thongna adu mamangda jamna chawrba utse amagi mami amu tarami. Mami du ubada Mike aduna kiraduna chenjalakku matamdadi mahak mikap tholaklami. Hairiba sidi mahakki mamangda uba ngata oirami. Asumna sum matam haukhibana Charlie mangkhibasi chahi ama phajalgalami. Haibadi matam masida Halloween gi numit jagodobasi numit humni khitang ngairami. Hairiba matam masidadi Christian amadi Mike makhoini si machanupa mangkhibagi saunabana maram oiduna makhoini kainadru lerami. Matam masida du Christian na machanupa Charlie mangkhibasisu mapuruba Mike ta tanarami. Adu moinamak Mike nadi machanupa mangkhibasibu chahi chupa adum thiduna laklami. Hairiba matam masida zu Mike na mahangna office chappa matamda
office yaudringai matam aduda machanupa mangkhrabagi photo adubu mafam punamak thelami adubu hairi matam asida angangsingna sanabu u matamdadi mahaki machanuba su matam punamakta ningchanglami masigi matungda maikna mahaki college ki friend hena koba nupi ga unarami hena hairi nupi si college amagi history ki professor amazu orami matam asida hena na maikta nangi na chanupa manglibagi case aduda aisu jingchin bajawribani nang karimna pakhat kanu hairami madudugi maikna police station da Jordan haina khanaba police officer adugi manakta laklami matam masida maikna sawarduna nangna hojik phawbada mangliba angang singna sigi karimda jangchen de hairami adu moina mak Jordan na ngasi digina sahi kunthra gi mamangdagi Halloween gi numita mangliba angang sing adugi list adubu maikte jengalami adubu maikna sawarduna Jordan da nangi nasagi duty adubu fajana tawbu tarabadi aina ngasi nangi nafamda lamdaba sujai isa su mangamdaba sujai hairami nongala matung domu maikna mahan office lak matamda machanopa gi poster du theli matam adudi mahaki mamangda bus sama sakrami bus adugi manungda mahaki machanopa du urami madudagi maikna bus adugi manungda chenchen matamdadi machanopa du leiramde masing matungda maikna khongna sum lak matamdadi phalang amada pay the ghost haiba wahisi mayam thadum leirami hairiba wahisi ubada maikna mahaki machanopa na mangdring matamda mangonda pay the ghost haibu ningchanglami madudagi maikna building adugi makhada kumtharak matamdadi building adugi mamangda chakni ba myo kyama lerami madugi maikna bikari sing adugi marak jattuna phalangda iriba be the ghost hairiba sigi atra karino hairami adubu bikari sing aduna mangonda karimda hairamde matam masidadi muhammaduda mamit tanglaba myo malaglami adubu ikhang khanguduna nupi amana kappagi khonjen tarami nupi duna kappagi khonjen tabada maikna nupaduna sumna hanglami khonjel asi karadagi lakno haina hanglami adubu mami tanglubu nupaduna maikta hairiba khonjel asi Halloween gi numit jagodoba nom walingaida matam punamakta adum tadun lei hairami maikna mu mami tanglubu nupa asida phalang asida pe the ghost haina iribasi nang khangbra haina hanglami adubu mami tanglubu nupaduna maikta pe the ghost thariba wahi sing adugi manak aduda maik ku pusanru laklami hairiba tanja asida maik ki maningda nupi amagi khonjen tarkhiba put adu mahak ki maningda laklami adubu ikhang khongdana matam asida put adu mangkhirami mathangi numitamu maikna mahak ki nupi Christian gi manakta laktuna wari sananabagi hairami matam asida Christian na mahak ki nupana hairibadu jaraduna makhoi ani restaurant amada famduna wari sanaba horami maikna mu mahak ki nupi Christian da building amagi makhata changni bo mayam leiriba wahamaduda pe the ghost haina iriba wai sing adugi maramda hairami adugi sumatakta mahaki machanpa Charlie si matam punamakta mahaki mamangda amumung lai asina takpadi chanupa Charlie duna aikhoida kariguma kharabu haininglibani haiduna mahaki nupi Christian da hairami mapurubi waidu tabata Christian sawarduna nang hairiba singje oidaba ngatani nang na chanupa manganbagi daita sibu longningdabi engonda hairiba natra haiduna sawarduna Christian du Muhammad dugi chakhirami hairiba numit asigi numidang asida maikna mahaki machanpa Charlie na makhoi camera aduda Halloween gi numita namlamba video sing adu jengla matungda camera adu bu table adu mathaka thamlami adu bi khang khongna camera si matomda on tawraklami on tawrakliba camera adu da maikna jeng matamdadi camera adu ki screen adu da jamna ki jaraba angang ke amagi sakta momu urami asina maram oibana mahangna camera adu langthok matamdadi camera adu ki screen da uriba sing adu angang sing adu put ki sakta ngata oirami nakal lomna dana Christian su mahaki maimadu da tumlinga matamadu da machanupa gi room madu da kanaguma miyo amana langmagi mokhon tarami mahangna room madu jeng matamdadi machanupa Charlie na thorma cycle adu masa matomda chatru lerami asina maram oibana Christian kiredro mahaki mapuru maiki mayimda laklami Christian amu mahaki mapuru maikta nangna ichanupa gi maramda hairiba sing adu loina chummi hairami madudigi maikna mahaki nupida ngasi digina sahi kunthra gi mamangti gi manglangliba angang mayam sing adu gi list adubu mahaki nupi Christian jenglami masigi matungda makhoinina Alexa haina kawba angang nupi macha amagi memda laklami hairiba angang asi ngasi digina sahi kay mamangda mangkhiba angang amoirami matam masidadi angang asigi mapa asi macha nupi chi mangkhibana maram oibana angawbugi mongda lerami hairi matam masidadi Alexa gi mapana Mike amadi Christian da sumna hairami aigi chanupi dusu ngasi digina sahi kay mamangda mangkhi adubu mahangna mangkhiba sahi amagi matam adudadi mahaki saktam amadi khonjem mutarami adubu ikhang khongduna chahi ama hentoki matungdadi mahaki machanupi gi khonjen adu amada takide hairami asina takpadi Alexa hairiba angang nupi macha dusu sikhibo irami asigi matungda Mike amadi Charlie na police Jordan gi manakta laktuna Halloween gi numita mangkhiba angang sing adugi maramda hairami makhoi ni di wairu tabada Jordan na Muhammadu mangliba angang sing adugi list adu jeng matamdadi Charlie da nattana Mia amadi Bablu haina khangnaba angang ani amasu manglami masigi matungda Mike na mahaki nupi Christian bu
ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯊꯤꯟꯕ ꯆꯠꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯥꯏꯛꯇ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯗꯤꯅꯔ ꯇꯧꯔꯣ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯣꯔꯗꯟꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯃꯤꯌꯥ ꯃꯥꯡꯈ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤꯗꯅꯤ ꯃꯤꯌꯥꯒꯤ ꯃꯃꯥꯅ ꯊꯕꯛ ꯇꯧꯔꯤꯕꯁꯤꯁꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯣꯔꯗꯟ ꯑꯁꯤ ꯂꯥꯛꯄ ꯎꯕꯗ ꯃꯤꯌꯥꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗꯨ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯖꯣꯔꯗꯟ ꯑꯗꯨꯅ ꯃꯤꯌꯥꯒꯤ ꯃꯃꯥꯗ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯅꯆꯥꯅꯨꯄꯤ ꯃꯥꯡꯈꯤꯕꯗꯨꯒꯤ ꯍꯪꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯤꯌꯥꯒꯤ ꯃꯃꯥꯅ ꯖꯣꯔꯗꯟꯗ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯤꯌꯥꯗꯨ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯁꯛꯁꯨ ꯎꯏ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯆꯥꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯕꯨꯠ ꯑꯗꯨꯗꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯦꯁꯇꯨꯔꯦꯟꯠ ꯃꯩ ꯆꯥꯛꯂꯛꯇꯨꯅ ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯤꯕꯨ ꯃꯤꯌꯥꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯥꯏꯛꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯗꯤꯅꯔ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯃꯨꯠꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯍꯨꯝꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯗꯨꯕꯨ ꯂꯣꯏꯅ ꯈꯨꯝꯖꯤꯟꯗꯨꯅ ꯑꯀꯤꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯍꯨꯝ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯆꯥꯛꯇꯨꯅ ꯃꯥꯡꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯂꯕ ꯕꯨꯠꯀꯤ ꯁꯛꯇꯝ ꯂꯧꯔꯕ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯥꯏꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈ꯭ꯔꯤꯁꯇꯤꯌꯟꯗ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯁꯨ ꯃꯥꯏꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯏꯛ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅ ꯃꯥꯏꯕꯤ ꯑꯃꯕꯨ ꯀꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯥꯏꯕꯤ ꯑꯁꯤ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯕ ꯃꯥꯏꯕꯤ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯏꯕꯤ ꯑꯁꯤꯅ ꯆꯥꯔꯂꯤꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤꯝꯇ ꯂꯩꯔꯝꯗꯦ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯆꯥꯔꯂꯤꯒꯤ ꯔꯨꯝ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯌꯦꯡꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯕꯨ ꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯌꯥꯝꯅ ꯀꯜꯂꯕ ꯅꯨꯡꯁꯤꯠ ꯑꯃꯕꯨ ꯂꯥꯛꯇꯨꯅ ꯃꯥꯏꯕꯤ ꯑꯗꯨꯕु ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯤꯡꯈꯠꯂꯝꯃꯤ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯏꯕꯤ ꯑꯁꯤꯕꯨ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯍꯥꯠꯇꯣꯔꯦ ꯍꯥꯏꯕꯁꯤ ꯇꯥꯛꯄꯅꯤ ꯃꯗꯨꯗꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯂꯪꯊꯣꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯃꯤꯠꯇꯒꯤ ꯃꯩꯈꯨ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯛ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯝꯗꯦ ꯃꯥꯏꯕꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯖꯣꯔꯗꯟ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯥꯏꯛꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯖꯣꯔꯗꯟꯗ ꯂꯣꯏꯅ ꯂꯤꯕ ꯃꯇꯝꯗꯗꯤ ꯖꯣꯔꯗꯟꯅ ꯃꯥꯏꯛꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯥꯖꯗꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯁꯤꯕꯒꯤ ꯗꯥꯏꯇ ꯅꯪꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯦꯞ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯌꯦꯛꯂꯝꯕ ꯂꯥꯏ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯑꯣꯟ ꯇꯧꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅ ꯃꯍꯥꯛꯀꯤ ꯇꯦꯞ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕ ꯃꯇꯝꯗꯗꯤ ꯐꯠꯇꯕ ꯕꯨꯠꯀꯤ ꯁꯛꯇꯝ ꯑꯣꯏꯔꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯆꯥꯔꯂꯤꯒ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯃꯁꯨ ꯎꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯃꯥꯏꯛꯅ ꯔꯨꯝ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯥꯔꯂꯤꯒꯤ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯏꯛꯅ ꯆꯥꯔꯂꯤꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯗꯨ ꯕꯨꯠ ꯑꯃꯒꯤ ꯁꯛꯇꯝꯕꯨ ꯆꯪꯗꯨꯅ ꯉꯧꯊꯣꯛ ꯉꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯁꯥ ꯃꯅꯨꯡꯗꯒꯤ ꯆꯥꯔꯂꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯐꯥꯗꯔ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯐꯠꯇꯕ ꯕꯨꯠ ꯑꯁꯤꯗꯒꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯅꯨꯡꯗ ꯆꯪꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯥꯔꯂꯤꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯏꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯕꯨ ꯂꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯏꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯟꯊꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯦꯟꯁꯤꯟꯈꯤꯕꯗꯨ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯃꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡꯒꯤ ꯇꯦꯇꯨ ꯑꯃꯕꯨ ꯍꯛꯇꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯈꯨꯠꯇ ꯌꯦꯛꯂꯝꯂꯤꯕ ꯇꯦꯇꯨ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯅꯕꯒꯤꯗꯃꯛ ꯃꯥꯏꯛꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯍꯦꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯍꯦꯅꯥꯅ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯗ ꯇꯦꯇꯨ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯕ ꯍꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯇꯦꯇꯨ ꯑꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯍꯦꯂꯣꯏꯟꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯃꯗ ꯑꯥꯏꯔꯤꯁ ꯍꯥꯏꯅ ꯈꯪꯅꯕ ꯒ꯭ꯔꯨꯞ ꯑꯃ ꯂꯩ ꯒ꯭ꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯨꯖꯥ ꯇꯧꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯄꯨꯖꯥ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯃꯥꯏꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯍꯨꯝꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯅ ꯍꯤꯡꯅ ꯃꯩ ꯊꯥꯗꯣꯛꯄꯤꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯦꯂꯣꯏꯟ ꯅꯨꯃꯤꯠꯇ ꯑꯩꯅ ꯑꯉꯥꯡ ꯑꯍꯨꯝꯕꯨ ꯐꯥꯗꯨꯅ ꯄꯨꯒꯅꯤ ꯍꯥꯏꯔꯝꯃꯤ ꯍꯦꯅꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯎꯠꯈꯤꯕ ꯁꯤꯟ ꯑꯗꯨꯕꯨꯅꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯁꯨ ꯅ꯭ꯌꯨꯌꯣꯔꯛ ꯁꯤꯇꯤꯗ 1679ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯍꯦꯅꯥꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯅ꯭ꯌꯨꯌꯣꯔꯛ ꯁꯤꯇꯤꯒꯤ ꯑꯥꯏꯔꯤꯁ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯦꯂꯣꯏꯟꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯒꯤ ꯄꯨꯖꯥ ꯑꯗꯨꯝ ꯇꯧꯏ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯃꯥꯏꯛꯀꯤ ꯃꯌꯨꯝꯗ ꯁꯤꯈꯤꯕ ꯃꯥꯏꯕꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯃꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯃꯅꯨꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯛꯊꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁ꯭ꯀꯤꯟ ꯑꯗꯨꯕꯨꯗꯤ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯖꯣꯔꯗꯟꯅ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯖꯣꯔꯗꯟꯅ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ
Nakal amoramdana mu Mike amadi Christiana Irish group na leiriba Muhammadu laklami haid Muhammadu da Irish group ki miyosing aduna Muhammadu da bud ki lai sai kya mu saklami adugi sumatakta chena sarba angangi saktam kya masu sagli mai du langchalami makoina karige sumna tawribno haibadi Halloween gi nubet asida makoi gi machasing asibu phattaba lai sing aduna pudunabagi orami Mududugi makoini na Muhammadu lai sonu lermliba nupi amagi manakta laklami hairiba nupi sisu school amagi oja orami aduga makoini na mangkraba machanupa Charlie gi maramda nupi aduda hairami adugi sumatakta mahaki makuda jegliba tattoo adugi maramda hanglami makoini dugi wahaidu tabada nupi aduna mahaki makutagi khudu amum loktoktuna sumna hairami khudu asigi manung jengu khudu basigi je thangmuda uriba tha asina afaba laigi saktamni aduga oi thangmuda uriba tha asina phattaba budki saktam amani hairami amuksu nupiduna makoinida asumna hairami Halloween gi nubit asida ngasi digina chahi kayang mamanda sikhaba nupiduna aikoi gi sangsar se laktuna angang ahumbu mahangna dum puduna chali haibadi hairiba nubit asigi ahing asida budki laifam amadi miyobi gi laifam gi phalang adubu ngahaki oina hangtui asina maram oibana hairiba mangkhiba ngasi digina chahi ma phadriba angang sing adu makoi halakpa jabagi chance samna wangna lei hairami amuksu nupi duna Christian gi makuta jegliba teturu jengduna asumna hairami hairiba bud nupi sina Halloween gi nubi asida angang sing asubu mahaki laifam aduda chahi amagi oina puduna chali aduga chahi ama mapung phar matungda angang sing adu mahang loina hatoktuna Muhammadu setan oina thami hairami asingmo mayam si oibana Alexa gi mapanasu mahaki machanupi adubu chahi amagi manungda khonjen tarami aduga chahi ama haukhra matungdadi mahaki machanupi ge khonjen adu takide hairikibadu asina oirami nupi dugu hairu tabada Mike amadi Christian asumna khalami makoi gi machanupa amadi Mike amadi Bablu hairiba angang ani dusu hairiba nubi asida makoi gi sangsa sida poropo jagani haina khalami adugi Christian na nupi duda hairiba phalang adu kanai da laigani haina hanglami Christian gi wahai tabada nupi asina aina hairiba budki phalang adudi Muhammadu da Halloween gi noma walingai numit amada nupiduna kappagi makhon tagni Muhammadu buni hairami madudugi Mike ningsinglami bikhari mayamna leiba pe the ghost haina iba phalang adugi Muhammadu bu ningsinglami masing matungda Mike amadi Christian na bikhari mayamna leiba pe the ghost thaba phalang adugi tamna laklami matam masidadi Mike ki friend hena na mangonda phone toroktuna hairiba bud adugi history loina khangle nakhoi mafam asra lau hairami Tanja asli ikang hongduna makoina tongliba gari adubu Muhammadu accident tholami matang asida aikoida musu uhalei 1679 matamda sikhriba nupi amadi makoi gi macha hom adu karigidama hatkibno haibadi makoi khungang adu leiriba miyoi sing aduna haiba nupi sina tawribe puja asi jamna fattaba mawngda puja tawmi asina maram oibna hatkibo orami nupi asibu khungangi miyoi singna hatkibna maram oibna mahangna fattaba saktam amu lawduna hawjuk fawba angang singsu faduna pubo oirami hariba tanja asidadi henagi mai maduda fattaba eni hariba bud adugi thawai du laktuna hena adubu Muhammadu hatoklami nakal amuromdana mu accident thogliba car du tonglakpa Christian amadi Mike su makoini karindo soklamde adugi sumatakta police aduna makoini bu hariba bud ki khonjen tafam Muhammadu chatpadu police sing aduna thinglami Police aduna adma thinglebasu Mike di hariba nubit asigi numidang asida mamit tanglaba hanubanu leriba Muhammadu mahak chattaba jaramde karigino haribadi macha sing asibu kannabagi oirami madudugi Mike na police sing adudugi nantoktuna hanubadu leriba Muhammadu chenum lakku matamdadi Muhammadu leriba bikhari sing adu amatta leramde hanubu matomda natana hanubadu no muksu mawonda sumna hairami Muhammadu leriba bikhari sing asina loina chakhiribasi fattaba enegi burki thawai asibu Muhammadu laglagani haina chatkibini hairami madudugi Mike na hanubadu da Muhammadu sida kapliba nupi du kadaida thengnagani haina hanglami Mike ki waidu tabada hanubaduna nangna karigidamak nupi dugi thawai dubu hanglibano hairami adugumu Mike na hanubadu asumna hairami aina nupi dugi thawai thiribadi aigi chanupadu mahana fakre hairami masig matungda hanubaduna Mike adubu jamna mamlaba thong amagi manakta puraklami hariba thong asi lanthokuna chattuna bud nupi dum leiriba Muhammadu tagaduriba Muhammad oirami Mike na Muhammadu changdingaida musu hanubaduna mangonda asumna hairami nangna ahing asigi pung 12 hek helakpaga Muhammad sida halaktaba tarabadi budki thawai aduna nang musu amu phajin khigani amu halokpa ngamoi hairami masigi matungda Mike na thong aduna lansilaktuna budna leiriba Muhammad jorok matamdadi Muhammadu da angang kyama lerami madudagi Mike na mahaki machanupa Charlie bu kawma matamdadi Muhammad leiriba angang singaduna makhoi chatningi haiduna makhul loina thangkalami adubu Mike na mahaki makholalu tingthoktuna machanubu adubu leibra haiduna thiraku matamdadi Muhammad leiriba angang sing adugi makhon adubu mahang theng matamdadi makhut sing adu thenglabasu karin fawramde
ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯑꯁꯤꯕ ꯉꯥꯛꯇꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯥꯏꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯆꯥꯔꯂꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯝꯃꯤ ꯃꯥꯏꯛꯅ ꯃꯆꯥꯅꯨꯄꯥ ꯆꯥꯔꯂꯤ ꯑꯗꯨ ꯊꯦꯡꯅꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯔꯂꯤꯁꯤꯁꯨ ꯆꯍꯤ ꯑꯃ ꯐꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯗꯧꯔꯤꯕ ꯄꯨꯡꯁꯤꯡ ꯈꯤꯇꯪ ꯉꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯏꯛꯅ ꯃꯆꯥꯅꯨꯄꯥ ꯆꯥꯔꯂꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯐꯥꯈꯤꯕ ꯃꯤꯌꯥ ꯑꯃꯗꯤ ꯕꯥꯕ꯭ꯂꯨꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯡ ꯑꯗꯨꯗ ꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯐꯠꯇꯕ ꯑꯦꯅꯤꯒꯤ ꯊꯋꯥꯏꯗꯨ ꯂꯥꯛꯇꯨꯅ ꯃꯥꯏꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨꯁꯨ ꯂꯣꯏꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯃꯌꯨꯝꯗ ꯆꯠꯄ ꯐꯪꯗ꯭ꯔꯕꯁꯨ ꯑꯉꯥꯡ ꯑꯍꯨꯝ ꯑꯁꯤꯕꯨꯗꯤ ꯃꯌꯨꯝꯗ ꯆꯠꯍꯟꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯐꯠꯇꯕ ꯑꯦꯅꯤꯒꯤ ꯊꯋꯥꯏ ꯑꯗꯨꯕు ꯐꯠꯇ꯭ꯔꯕ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡꯒꯤ ꯊꯋꯥꯏꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯥꯏꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯥꯔꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯅꯤ ꯃꯤꯌꯥ ꯑꯃꯗꯤ ꯕꯥꯕ꯭ꯂꯨꯕꯨꯁꯨ ꯍꯥꯏꯔꯤꯕ ꯋꯥꯜ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯄꯨꯡ ꯑꯗꯨ ꯇꯥꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯊꯣꯡ ꯑꯗꯨꯁꯨ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯥꯔꯂꯤ ꯑꯗꯨꯕꯨ ꯒꯤꯁꯇ꯭ꯔꯤꯡ ꯃꯅꯥꯛꯇ ꯄꯨꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯆꯥꯔꯂꯤꯅ ꯃꯍꯥꯛꯅ ꯃꯥꯡꯂꯤꯕꯁꯤ ꯄꯨꯡ ꯑꯃꯅꯤꯒꯤ ꯈꯤꯇꯪ ꯃꯥꯡꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯅ ꯃꯥꯡꯂꯤꯕꯁꯤ ꯆꯍꯤ ꯑꯃ ꯆꯞ ಚಾನ ꯐꯥꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯥꯏꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯥꯔꯂꯤ ꯑꯁꯤꯕꯨ ꯐꯠꯇꯕ ꯑꯦꯅꯤꯒꯤ ꯊꯋꯥꯏꯗꯒꯤ ꯀꯜꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯌꯥ ꯑꯃꯁꯨ ꯕꯥꯕ꯭ꯂꯨꯕꯨꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯗꯦ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯠꯇꯕ ꯁꯦꯇꯥꯟꯒꯤ ꯑꯣꯏꯔꯕ ꯎꯆꯦꯛ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯁꯤꯅꯤ ꯑꯦꯅꯤꯒꯤ ꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯒ ꯑꯃꯨꯛ ꯁꯤꯈ꯭ꯔꯕ ꯍꯦꯅꯥꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯐꯠꯇꯕ ꯑꯦꯅꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯍꯦꯅꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯆꯪꯈꯤꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯤꯔꯕ ꯍꯦꯅꯥꯒꯤ ꯃꯃꯤꯠ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯐꯠꯇꯕ ꯑꯦꯅꯤ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯦꯂꯣꯏꯟꯒꯤ ꯃꯇꯝ ꯑꯁꯤ ꯌꯧꯗ꯭ꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯉꯥꯡ ꯀꯌꯥꯕꯨ ꯐꯥꯗꯨꯅ ꯆꯠꯄ ꯉꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ